Tungan social media ki maruoiba I pau khara miyamda thamjage Kuki lalobasingna Fakhiba Mioi taruk Thadoktrifaoba Asiba Hakchang Piroi Haina post-mortem horukpada Ministry of Home Affairs na thingjinkhre hairi Fakhiba taruk asoi angam yaudana thadoknanaba Home Ministry ki instruction ki matungina Assam Rifles ki DG Sursanpur da thungkhre hairi Thas ki tangtara mathoida Zirbam ki border background khullamasung police station da attack taunaba honabada security force ka khuthongnabada laikhidraba hojik silchar gi mokta leiriba Kuki lalhoba taramatho gi Hakchang postmortem tauba horakpada makhoina phajin khiba mioi tarogadu Thadoktrifaoba Asiba Hakchang loba yaroi haina Ministry of Home Affairs MHA na thingjinkhre hairi Amaromda Home Ministry ki instruction ki matungina Assam Rifles ki DG Kuki Militants singa wari sananabagi damakta Sursanpur da thungkhre press na phangba paw ki source ki matungina di Kuki Militant taramathoi adugi manungda Hakchang khara postmortem tauba loirakpada Home Ministry ki maikedi phajin khiba singa du tekta kaidana Thadoktrifaoba makha tana postmortem tauba yaroi Asiba Hakchang adu loba yaroi haina athingba du pirakhibani Loinana Home Ministry na makhoi tarogadu asoi angam amata yaudana rescue taunabagi damakta AR gi DG ngasi Imphal da tharakre loinana Kuki Militants singa wari sananabagi damakta AR gi DG masamak Sursanpur da thungkhre hairi nakal amoromda silchar gi mokta lakhiba Kuki gi mioi singna makhoi gi Asiba Hakchang sing Thadoktrifaoba haloi haina protest taukhre hairi loinana penda bofam kaya su phongdokhi hairi Nakal amoromda Assam Police ki makedegi masi Manipur natte Assamni nakhoina tawningba tawba yaroi haina Kuki singadu mafam adudagi tanthokhi hairi